ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯕꯨ ꯌꯍꯨꯗꯤꯁꯤꯡꯅ ꯀꯔꯝꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕ? ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯐꯣꯡꯅ ꯊꯣꯔꯛꯄ ꯍꯧꯔꯛꯈꯤ, ꯌꯥꯅ ꯆꯦ ꯏꯅꯈꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯈꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯎꯕꯗ ꯃꯨꯁꯂꯁꯝꯅ ꯃꯈꯣꯏꯕꯨ ꯋꯥ ꯈꯟꯅꯅꯕ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯃꯈꯣꯏꯕꯨ ꯃꯈꯣꯏꯅ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯇꯣꯛꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯨꯁꯂꯁꯝꯅ ꯍꯥꯏꯔꯛꯏ, ꯌꯍꯨꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯅꯈꯣꯏꯅ ꯑꯩꯁꯦ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤ꯫ ꯏꯁꯂꯥꯝꯗ ꯆꯪꯂꯛꯂꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯁꯨ ꯕꯗꯔꯒꯤ ꯂꯥꯟꯐꯝꯗ ꯑꯣꯏꯈꯤꯕ ꯑꯗꯨꯝ ꯍꯥꯏꯅ ꯑꯣꯏꯔꯛꯄ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨꯗ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯆꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯨꯁꯂꯁꯝꯒꯤ ꯋꯥꯔꯅꯤꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯦ, ꯌꯥꯝꯅ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯅ ꯈꯨꯝꯂꯛꯏ꯫ ꯃꯨꯁꯂꯁꯝ, ꯌꯥꯝꯅ ꯋꯥꯁꯜꯂꯨꯅꯨ, ꯃꯈꯣꯏꯗꯣ ꯕꯗꯔꯗ ꯊꯣꯛꯈꯤꯕꯗꯣ ꯂꯥꯟꯗ ꯍꯩꯁꯤꯡꯕ ꯃꯤꯁꯤꯡ ꯅꯠꯇꯦ꯫ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯗ ꯌꯥꯝꯅ ꯄꯣꯡꯊꯣꯛꯆꯔꯤꯕꯗꯨ ꯑꯩꯈꯣꯏꯗꯤ ꯊꯥꯡꯁꯥꯡꯒꯤ ꯂꯟꯒꯩꯅ ꯊꯜꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯂꯥꯟꯐꯝꯒꯤ ꯅꯨꯡꯁꯥꯅꯤ꯫ ꯑꯩꯈꯣꯏꯒ ꯊꯦꯡꯅꯒꯦ ꯈꯜꯂꯕꯗꯤ ꯂꯥꯟ ꯀꯔꯝꯅ ꯊꯦꯡꯅꯕꯒꯦ ꯍꯥꯏꯕꯗꯨ ꯂꯥꯟꯐꯝꯗ ꯈꯪꯕ ꯉꯝꯒꯅꯤ꯫ ꯃꯁꯤꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯌꯥꯅ ꯆꯦ ꯏꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯐꯣꯡ ꯐꯣꯡꯅ ꯂꯥꯟꯒꯤ ꯂꯥꯟꯄꯥꯎ, ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯒꯤ ꯃꯥꯌꯣꯛꯇ ꯏꯐꯣꯡ ꯐꯣꯡꯕ ꯆꯦꯂꯦꯟꯖꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯨꯁꯜꯃꯥꯟ ꯑꯃꯁꯨꯡ ꯌꯍꯨꯗꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯃꯔꯤ ꯑꯗꯨ ꯁꯣꯟꯊꯔꯛꯈꯤ꯫ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯃꯨꯁꯂꯁꯝꯅ ꯂꯥꯟ ꯁꯣꯛꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯋꯥ ꯂꯦꯞꯈꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯕꯨ ꯀꯣꯏꯁꯤꯜꯂꯒ ꯊꯝꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯃꯨꯁꯜꯃꯥꯟꯁꯤꯡꯗꯤ ꯃꯨꯁꯂꯁꯝꯒꯤ ꯏꯪꯒꯤꯠ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯨꯁꯜꯃꯥꯟꯁꯤꯡꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯕꯨ ꯀꯣꯏꯁꯤꯜꯂꯒ ꯊꯝꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯈꯤ꯫ ꯃꯨꯁꯜꯃꯥꯟꯁꯤꯡꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯍꯥꯠꯇꯣꯛꯂꯁꯤ꯫ ꯑꯕꯗꯨꯜꯂꯥꯍꯒꯤ ꯃꯆꯥꯅꯨꯄꯥ ꯎꯕꯩ ꯃꯈꯣꯏꯒꯤ ꯂꯤꯗꯔꯅꯤ꯫ ꯃꯍꯥꯛꯅ ꯌꯍꯨꯗꯤꯁꯤꯡꯒꯤꯗꯃꯛ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯃꯈꯣꯏꯕꯨ ꯍꯥꯠꯇꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯃꯗꯤꯅꯥ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯌꯍꯨꯗꯤꯁꯤꯡ ꯃꯗꯤꯅꯥ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯥꯜꯆꯥꯡ ꯄꯨꯕ ꯉꯝꯕ ꯈꯨꯗꯤꯡꯃꯛ ꯄꯨꯔꯒ ꯆꯠꯈꯤ꯫ ꯁꯥꯝ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯒꯤ ꯃꯐꯝꯗ ꯑꯁꯔꯥꯑꯠ ꯀꯧꯕ ꯃꯐꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯃꯈꯣꯏ ꯂꯩꯈꯤ꯫ ꯃꯈꯣꯏ ꯄꯨꯟꯅ 700 ꯂꯣꯝꯅꯤ꯫ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ 3ꯗꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯂꯤꯗꯔꯅꯤ꯫ ꯕꯅꯤ ꯀꯤꯟꯀꯥꯒꯤ ꯀꯥꯡꯂꯨꯞꯅ ꯂꯝ ꯍꯣꯡꯈꯤꯕꯗ ꯃꯨꯁꯜꯃꯥꯟꯒꯤ ꯊꯥꯛ ꯋꯥꯡꯈꯠꯂꯛꯈꯤ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯃꯨꯁꯜꯃꯥꯟꯁꯤꯡꯕꯨ ꯎꯕꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯈꯤ꯫ ꯃꯈꯣꯏꯅ ꯈꯟꯈꯤ ꯃꯗꯨꯗꯤ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯌꯥꯊꯪꯗ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯀꯥꯡꯂꯨꯞ ꯑꯁꯤ ꯂꯝ ꯍꯣꯡꯈ꯭ꯔꯕꯅꯤ꯫ ꯂꯝ ꯍꯣꯡꯈ꯭ꯔꯤꯕ ꯀꯥꯡꯂꯨꯞ ꯑꯗꯨꯁꯨ ꯏꯆꯝ ꯆꯝꯕ ꯅꯠꯇꯦ, ꯍꯩꯁꯤꯡꯕ ꯃꯊꯧꯅꯥ ꯂꯩꯕꯁꯤꯡꯅꯤ꯫ ꯃꯈꯣꯏꯅ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯄꯥꯡꯒꯜ ꯌꯥꯝꯅ ꯍꯦꯟꯒꯠꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯃꯈꯣꯏ ꯑꯃꯨꯛꯀ ꯍꯟꯅ ꯍꯟꯊꯔꯛꯂꯔꯣꯏ꯫ ꯃꯗꯤꯅꯥꯒꯤ ꯑꯇꯣꯞꯄ ꯊꯪꯅꯕ ꯂꯝꯗ ꯕꯅꯤ ꯅꯖꯤꯔ ꯑꯃꯁꯨꯡ ꯕꯅꯤ ꯀꯨꯔꯦꯖꯥ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯁꯨ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯥꯡꯂꯨꯞ ꯑꯅꯤ ꯑꯁꯤꯁꯨ ꯌꯍꯨꯗꯤꯁꯤꯡꯒꯤ ꯀꯥꯡꯂꯨꯞꯅꯤ꯫ ꯀꯥꯡꯂꯨꯞ ꯑꯅꯤ ꯑꯁꯤꯁꯨ ꯃꯨꯁꯜꯃꯥꯟꯁꯤꯡꯕꯨ ꯀꯤꯕ ꯐꯥꯎꯈꯤ, ꯑꯗꯨꯒ ꯑꯔꯕꯇ ꯂꯩꯕ ꯑꯇꯣꯞꯄ ꯐꯨꯔꯨꯞꯁꯤꯡꯁꯨ ꯃꯨꯁꯜꯃꯥꯟꯁꯤꯡꯕꯨ ꯀꯤꯕ ꯐꯥꯎꯈꯤ꯫ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯈꯔꯅ ꯈꯟꯈꯤ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯍꯣꯡꯗꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯅꯣꯡꯃꯗꯤ ꯑꯔꯕ ꯄꯨꯝꯕꯗ ꯃꯈꯣꯏꯅ ꯂꯩꯉꯥꯛ ꯑꯣꯏꯔꯛꯂꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯄꯨꯟꯕ ꯑꯁꯤ ꯊꯨꯒꯥꯏꯐꯝ ꯊꯣꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯄꯥꯡꯒꯜ ꯑꯁꯤ ꯁꯣꯟꯊꯍꯟꯕ ꯇꯥꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯗꯤꯅꯥꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯛꯏ꯫ ꯑꯃꯔꯣꯝꯗ ꯄꯥꯎ ꯑꯁꯤ ꯃꯨꯁꯂꯁꯝꯅ ꯐꯪꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯊꯧꯔꯥꯡ ꯑꯁꯤꯕꯨ ꯅꯝꯊꯅꯕ ꯃꯨꯁꯂꯁꯝꯁꯨ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯃꯨꯁꯂꯁꯝꯁꯨ ꯂꯥꯟ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯃꯈꯣꯏꯅ ꯈꯪꯈꯤ꯫ ꯃꯈꯣꯏ ꯄꯨꯛꯆꯥꯎꯕꯤ ꯀꯥꯈꯤ꯫ ꯃꯈꯣꯏ ꯈꯔꯗꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯍꯤꯡꯖꯅꯕꯒꯤꯗꯃꯛ ꯃꯥꯔꯚꯨꯃꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯌꯥꯕ ꯃꯐꯝ ꯀꯌꯥꯗ ꯂꯣꯠꯈꯤ, ꯑꯗꯨꯒ ꯃꯈꯣꯏ ꯈꯔꯅ ꯆꯤꯡꯅꯨꯡ ꯁꯨꯔꯨꯡꯅꯆꯤꯡꯕꯗ ꯃꯁꯥ ꯃꯁꯥꯒꯤ ꯊꯋꯥꯏ ꯀꯟꯅꯅꯕ ꯂꯣꯠꯈꯤ꯫
Sam Hariba Lam Asi Kureskidi Makoigi Karwargi Yamna Maruari Mani Samda Makoigi Lalonitik Kalainariba Mariasi Tadopada Makoigi Mangjabagi Mangjabatani Masigi Lalonitik Asi Tadopadi Yadi Adubu Karamba Lambi the Zakadoribuno Hibisini Maramdi Samgi Lambi Asi Madina Pauraka Chatpani Adubu Makoina Madina Pauraga Chatpagi Thona Lingjel Daikide Makoina Madina Pauraga Chatpa Haibasigi Matangda Madina Daleriba Musalman Singi Makutagi Nantokpang Wani Haibasi Makoina Tajabangam Makoina Upailer Tabadagi Iraq Pauraga Chatnabo Arepi Lambi Asi Yamna Sangi Kudong Tibagi Kudong Tibana Yamani Masigi Lambi Asida Shing Chupangde Kudong Chadaba Kaya Asi Lerabasu Makoi Upaile Jakide Makoigi Masigi Thorang Sibu Lord Pangam Kidi Pao Sibo Masalasam Amusung Magi Loina Basina Kankirami Matam Asi Lan Chokna Bigi Matamni Mamasalasamna Harsagi Bachanupa Jetpu Attack Tona Batharami Yekna Basina Mang Takhandringeda Section Thorang Lokarpam Toi Jet Na Mahak Mi Chamaga Loinarami Na Judhariba Lam Asida Karda Kobam Mapam Malerami Jet Na Maga Loina Basinga Mapamaduda Makoibu Harami Makoi Bu Ubada Yekna Basing Maning Handuna Chienki Makoina Porapa Pot Kudimo Musalman Singi Kut Chalami Musalman Sing na Harau Nungaina Madinada Halaki Mumaslosamna Labu Thagat Chaki Aduga Panglakpa Mal Kudimak Musalman Sing da Yentoki